ꯀꯩꯀꯩꯁꯤꯁꯨ ꯑꯃ ꯄꯥꯟꯁꯤꯜꯂꯛꯇꯦ ꯃꯣꯏꯁꯤꯗꯤ ꯋꯥꯎ ꯁꯤ ꯀꯨꯀꯔꯁꯤꯅ ꯂꯝꯍꯦꯟꯕ ꯃꯤ ꯃꯈꯖꯥꯏꯗꯤ ꯊꯣꯝꯅꯕꯒꯤ ꯌꯦꯡꯉꯣ ꯑꯗꯨ ꯑꯃ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯏꯃꯥꯅꯦꯉꯣ ꯁꯤꯗꯤ ꯀꯅꯥꯅ ꯊꯥꯗꯣꯛ ꯃꯆꯥꯁꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯥꯝꯕ ꯃꯈꯨꯝ ꯌꯥꯎꯔꯛꯇꯦ ꯅꯣꯏꯗꯤꯅꯦ ꯊꯣꯏꯐꯝ ꯌꯥꯎꯔꯦ ꯑꯇꯣꯞꯄꯩ ꯃꯈꯨꯝ ꯌꯥꯎꯔꯛꯇ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯣ ꯁꯤꯒꯤ ꯃꯈꯨꯝ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨ ओहो इसकी पाली नंबर ले ओहो हमको चूट बना दिया चूतिया बना दिया हमको चूती बना दिया अमागी मखुम जाउदे नोदी सिगिनी मचागी मखुम खेलैदे हाँ ये तेरा ये मेरा पते कनो तौनुगो मांगन ने दान हन्दुनी और पते खम सी अखोइना बजावे फुदा जारो ऑनलाइन नि को हानु दा जारो तौई मा हन मखुम सिगी जारो एक कुकर भी हानु दा जारो हानु दा जारो 한도가 시기 먹금 자우디야 봐 아니기 먹금เราพวกเราป้อนแล้วเราพวกเราหนักกว่าเจ้าเด็ดเจ้าเด็ดพวกเราหนักพวก